ꯑꯅꯧꯕ ꯁꯔꯃ ꯀꯦꯇꯔꯤꯡ ꯁꯥꯔꯚꯤꯁ ꯍꯥꯏꯅ ꯁꯔ ꯄ꯭ꯔꯣꯒ꯭ꯔꯥꯝꯒꯤꯗ ꯑꯅꯧꯕ ꯑꯃ ꯄꯨꯊꯣꯛꯆꯔꯦ ꯑꯗꯣ ꯉꯁꯤ ꯃꯥꯔꯆꯀꯤ ꯗꯦꯠ 12 ꯑꯁꯤ 12 ꯇꯥꯔꯤꯛ ꯑꯁꯤ ꯃꯥꯒꯤ ꯑꯣꯄꯦꯅꯤꯡꯅꯤ ꯑꯗꯨꯒ ꯂꯨꯍꯣꯡꯕꯝꯗꯗꯤ ꯆꯠꯂꯔꯣꯏ ꯃꯌꯥꯝ ꯃꯁꯥꯒꯤ ꯈꯛꯇꯗ ꯄꯥꯔꯇꯤ ꯑꯃ ꯂꯩꯕꯀꯣ ꯄꯥꯔꯇꯤꯗꯨꯒ ꯑꯩꯅ ꯆꯠꯂꯤ ꯃꯥꯅ ꯀꯧꯔꯛꯇꯨꯅ ꯑꯗꯣ ꯃꯌꯥꯝ ꯏꯆꯤꯟꯅꯥꯎ ꯑꯩ ꯍꯣꯔꯦꯟ ꯃꯌꯥꯝ ꯌꯦꯡꯍꯟꯖꯒꯦ ꯑꯩ ꯅꯍꯥꯟꯃꯨꯛꯁꯨ ꯍꯥꯏꯖꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯑꯅꯧꯕ ꯏꯆꯤꯟꯅꯥꯎ ꯀꯅꯥꯒꯨꯝꯅ ꯌꯦꯡꯕ ꯅꯠꯇ꯭ꯔꯒ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔ ꯇꯥꯔꯒꯗꯤ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯃꯌꯥꯝ ꯏꯆꯤꯟꯅꯥꯎꯀꯣ ꯑꯗꯣ ꯍꯥꯏꯔꯤꯕ ꯑꯅꯧꯕ ꯁꯔꯃ ꯀꯦꯇꯔꯤꯡ ꯁꯥꯔꯚꯤꯁꯀꯤ ꯃꯥꯒꯤ ꯂꯣꯟꯁꯁꯦ ꯌꯥꯝ ꯐꯩ ꯃꯌꯥꯝꯅ ꯐꯥꯎꯋꯦ ꯑꯩꯗꯤ ꯆꯥꯔ ꯑꯗꯨꯝ ꯈꯪꯉꯦ ꯑꯗ ꯑꯩ ꯍꯣꯔꯦꯟ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯑꯩ ꯌꯦꯡꯍꯟꯖꯒꯦ ꯃꯌꯥꯝ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯀꯣꯔꯒꯥꯟꯗꯤ ꯆꯠꯂꯤ ꯌꯨꯝꯗꯒꯤ ꯊꯣꯔꯛꯂꯦ ꯑꯗꯣ ꯀꯣꯔꯒꯥꯟꯗꯤ ꯌꯧꯔꯒ ꯑꯩ ꯃꯌꯥꯝꯗ ꯃꯈꯥ ꯚꯤꯗꯤꯑꯣ ꯆꯠꯊꯖꯒꯦ ꯃꯌꯥꯝ ꯃꯌꯥꯝ ꯑꯗꯨ ꯑꯩ ꯀꯣꯔꯒꯥꯟꯗꯤ ꯌꯧꯔꯦ ꯀꯣ ꯀꯣꯔꯒꯥꯟꯗꯤꯗ ꯑꯅꯧꯕꯝ ꯁꯔꯃ ꯀꯦꯇꯔꯤꯡꯒꯤ ꯃꯥꯒꯤ ꯂꯨꯍꯣꯡꯐꯝꯗ ꯑꯩ ꯌꯧꯔꯦ ꯃꯌꯥꯝ ꯑꯗꯣ ꯑꯩ ꯁꯤ ꯌꯦꯡꯃꯤꯟꯅꯁꯤ ꯁꯤ ꯂꯨꯍꯣꯡꯐꯝꯅꯤꯀꯣ ꯁꯤ ꯂꯨꯍꯣꯡꯐꯝꯅꯤ ꯑꯗ ꯂꯨꯍꯣꯡꯐꯝ ꯆꯪꯉꯤ ꯃꯌꯥꯝ ꯑꯗꯣ ꯑꯩꯁꯤ ꯃꯣꯏ ꯆꯥꯛ ꯊꯣꯡꯉꯤꯕ ꯀꯣ ꯃꯣꯏ ꯀꯦꯇꯔꯤꯡꯒꯤ ꯍꯣꯜꯗ ꯑꯩ ꯆꯪꯒꯦ ꯆꯪꯉꯒ ꯆꯥꯛ ꯏꯟꯖꯥꯡꯗꯣ ꯑꯩ ꯃꯌꯥꯝꯗ ꯃꯤꯠꯌꯦꯡ ꯇꯥꯍꯟꯖꯒꯦ ꯑꯗꯨꯒꯩꯗꯤ ꯀꯦꯇꯔꯤꯡꯒꯤ ꯑꯣꯅꯔ ꯁꯔꯃ ꯀꯣ ꯃꯃꯤꯡ ꯑꯁꯦꯡꯕ ꯔꯥꯖꯤꯕ ꯁꯔꯃ ꯀꯧꯔꯤ ꯑꯗꯨꯁꯨ ꯑꯩ ꯃꯌꯥꯝꯗ ꯃꯤꯠꯌꯦꯡ ꯇꯥꯍꯟꯖꯒꯦ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯆꯪꯉꯛꯑꯦ ꯑꯩꯈꯣꯏꯒꯤ ꯑꯅꯧꯕꯝ ꯁꯔꯃ ꯀꯦꯇꯔꯤꯡꯒꯤ ꯃꯥꯒꯤ ꯆꯥꯛ ꯊꯣꯡꯐꯝꯗ ꯑꯗꯣ ꯃꯥꯅ ꯆꯥꯛ ꯊꯣꯡꯉꯤꯁꯤ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯁꯤꯡꯅ ꯊꯣꯡꯉꯦꯀꯣ ꯁꯤꯡꯅ ꯊꯣꯡꯕ ꯍꯥꯏꯁꯤ ꯌꯥꯝ ꯍꯥꯎꯔꯦ ꯊꯥꯏꯅ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟꯅ ꯇꯧꯅꯔꯝꯕꯗꯀꯣ ꯁꯤꯡꯅ ꯊꯣꯡꯕꯁꯤꯅ ꯆꯥꯛ ꯏꯟꯖꯥꯡꯒꯤ ꯃꯍꯥꯎ ꯂꯩꯕ ꯍꯦꯜꯂꯤ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯑꯅꯝꯕ ꯍꯥꯏꯗꯤ ꯃꯇꯝꯒꯤ ꯏꯆꯦꯜꯒꯤ ꯃꯇꯨꯡ ꯏꯟꯅꯀꯣ ꯁꯤꯂꯤꯟꯗꯔꯅꯁꯨ ꯊꯣꯡꯅꯔꯦ ꯉꯁꯤꯗꯤ ꯃꯥ ꯁꯤꯂꯤꯟꯗꯔ ꯇꯧꯗ꯭ꯔꯦ ꯃꯐꯝ ꯑꯅꯤ ꯀꯣꯟꯇꯦꯛꯅꯤꯀꯣ ꯑꯃꯅ ꯄꯥꯔꯇꯤꯒꯤ ꯑꯃꯅ ꯂꯨꯍꯣꯡꯕꯒꯤ ꯑꯗꯣ ꯑꯩ ꯑꯃꯇꯪꯗꯤ ꯃꯥ ꯉꯁꯤ ꯆꯥꯛ ꯊꯣꯡꯐꯝꯁꯦ ꯑꯁꯤꯅꯤ ꯑꯁꯤ ꯃꯩꯅ ꯊꯣꯡꯕ ꯊꯥꯏꯅꯗꯒꯤ ꯑꯍꯜ ꯂꯃꯟꯅ ꯇꯧꯅꯔꯝꯕꯗꯣ ꯑꯩꯈꯣꯏꯒꯤ ꯃꯩꯅ ꯊꯣꯡꯕꯁꯦ ꯆꯥꯛ ꯏꯟꯖꯥꯡ ꯍꯥꯎꯕ ꯍꯦꯜꯂꯦꯀꯣ ꯑꯗꯣ ꯉꯁꯤꯒꯤꯁꯦ ꯉꯥꯁꯦ ꯀꯤꯂꯣ 50 ꯍꯥꯏ ꯃꯥꯏꯁꯦ ꯉꯁꯤ ꯉꯥꯛꯇꯅꯤꯀꯣ ꯉꯁꯤ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯉꯁꯤ ꯑꯃ ꯊꯣꯡꯉꯅꯤ ꯉꯁꯤꯒꯤ ꯑꯗꯨꯒ ꯑꯃꯅ ꯌꯣꯡꯆꯥꯛꯀ ꯑꯂꯨ ꯏꯔꯣꯝꯕ ꯁꯤꯒ ꯂꯩꯔꯦ ꯌꯦꯡꯒꯦ ꯅꯪ ꯌꯥꯅꯤ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯌꯣꯡꯆꯥꯛꯀ ꯑꯂꯨꯒ ꯄꯨꯂꯩꯒ ꯏꯔꯣꯟꯕꯗꯤ ꯌꯣꯡꯆꯥꯛꯀ ꯄꯨꯂꯩ ꯑꯂꯨ ꯏꯔꯣꯟꯕꯀꯣ ꯑꯃꯅ ꯍꯋꯥꯏ ꯊꯣꯡꯕ ꯑꯃ ꯂꯥꯛꯀꯅꯤ ꯃꯀꯣꯛ ꯊꯣꯡꯕ ꯑꯃꯒ ꯍꯋꯥꯏ ꯊꯣꯡꯕꯒ ꯃꯀꯣꯛ ꯊꯣꯡꯕꯒ ꯁꯣꯝ ꯂꯩꯖꯔꯦ ꯑꯁꯣꯝꯗ ꯂꯩꯔꯦ ꯑꯁꯤꯅ ꯉꯥ ꯑꯇꯥꯎꯕ ꯑꯗꯩꯗꯤ ꯁꯤꯅ ꯆꯥꯛꯅꯤ ꯑꯉꯧꯕꯁꯨ ꯋꯥꯠꯂꯤ ꯑꯠꯆꯥ ꯐꯔꯦ ꯑꯗꯣ ꯅꯪ ꯁꯣꯃꯥꯅ ꯀꯩ ꯈꯨꯟꯒꯤ ꯑꯩ ꯄꯨꯊꯤꯀꯥꯟꯗꯩꯅꯤ ꯄꯨꯊꯤꯀꯥꯟꯗꯒꯤ ꯑꯗꯩ ꯑꯩꯈꯣꯏ ꯁꯣꯃꯥꯅ ꯑꯩ ꯂꯂꯥꯡꯗꯒꯤꯅꯤ ꯂꯂꯥꯡꯒꯤ ꯑꯗꯣ ꯐꯔꯦꯅꯦ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕ ꯀꯣ ꯑꯅꯧꯕꯝ ꯁꯔꯃ ꯀꯦꯇꯔꯤꯡꯒꯤ ꯃꯥꯒꯤ ꯐꯥꯔꯁ ꯑꯍꯥꯟꯕ ꯑꯣꯄꯦꯅꯤꯡꯅꯤ ꯃꯥ ꯉꯁꯤꯒꯤ ꯀꯩꯅꯣꯁꯦ ꯑꯗꯣ ꯃꯌꯥꯝ ꯀꯔꯤ ꯁꯔꯃꯒꯤ ꯋꯥꯈꯜꯗ ꯀꯔꯤ ꯋꯥꯈꯜ ꯍꯥꯏꯅꯤꯡꯉꯤ ꯃꯥꯒꯤ ꯃꯇꯝꯗ ꯑꯩꯈꯣꯏ ꯑꯣꯅꯔꯒꯤ ꯃꯇꯥꯡꯁꯤꯒ ꯌꯥꯝꯅ ꯃꯌꯥꯝꯗ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏꯅꯤꯡꯉꯤ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯅꯧꯅ ꯍꯧꯒꯠꯆꯔꯛꯄꯅꯤꯅ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁꯔꯃ ꯀꯦꯇꯔꯤꯡꯒꯤ ꯑꯍꯥꯟꯕꯒꯤ ꯅꯧꯅ ꯍꯧꯒꯠꯆꯕꯁꯦ ꯃꯌꯥꯝꯗ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯅꯤꯡꯉꯤ ꯊꯦꯡꯛ ꯌꯨ ꯍꯥꯏꯔꯤꯕ ꯁꯤꯒꯤ ꯚꯥꯎ ꯃꯆꯥꯁꯤꯁꯨ ꯑꯩꯈꯣꯏ ꯂꯂꯥꯡꯒꯤ ꯃꯥꯏꯊꯣꯡ ꯑꯝꯇꯪ ꯊꯣꯛꯎ ꯃꯌꯥꯝꯅ ꯁꯛ ꯈꯪꯅꯕꯅꯤ ꯆꯥꯛ ꯏꯟꯖꯥꯡ ꯊꯣꯡꯕꯗ ꯌꯥꯝꯅ ꯀꯃꯜ ꯑꯣꯏꯕ ꯇꯧꯕꯁꯦꯀꯣ ꯅꯨꯡꯉꯥꯏꯖꯗꯦ ꯃꯥꯅꯤ ꯆꯤꯟꯅ ꯉꯥꯡꯕꯗ ꯑꯁꯤꯅꯤ ꯃꯌꯥꯝ ꯍꯧꯖꯤꯛ ꯁꯔꯃꯒꯤ ꯏꯆꯦ ꯃꯥꯏ ꯆꯥꯛ ꯏꯟꯖꯥꯡ ꯊꯣꯡꯕ ꯍꯧꯔꯦ ꯑꯗꯣ ꯑꯁꯤꯅ ꯂꯨꯍꯣꯡꯕꯩꯅꯤ ꯄꯥꯔꯇꯤ ꯃꯐꯝ ꯑꯃꯁꯨ ꯂꯩꯀꯣ ꯉꯁꯤꯁꯦ ꯃꯥꯒꯤ ꯐꯥꯔꯁ ꯑꯍꯥꯟꯕꯁꯤꯒ ꯀꯌꯥꯗ ꯂꯥꯏꯕꯛ ꯐꯩ ꯍꯥꯏꯕꯗꯀꯣ ꯃꯥꯁꯤ ꯉꯁꯤ ꯅꯨꯃꯤꯠꯁꯤꯒ ꯀꯣꯟꯇꯦꯛ ꯑꯅꯤꯅꯤ ꯑꯩꯈꯣꯏꯒꯤ ꯁꯔꯃꯒꯤ ꯉꯁꯤꯒꯤ ꯃꯥꯒꯤ ꯀꯩꯅꯣ ꯀꯦꯇꯔꯤꯡꯁꯦꯀꯣ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯃꯈꯣꯏ ꯄꯨꯜꯂꯒ ꯑꯩ ꯃꯌꯥꯝꯗ ꯑꯃꯨꯛꯇꯪꯒ ꯑꯩ ꯃꯤꯡ ꯇꯥꯍꯟꯖꯒꯦꯀꯣ ꯑꯗꯨꯒ ꯂꯨꯍꯣꯡꯕꯝꯒꯤ ꯂꯨꯍꯣꯡꯕ ꯕꯣꯔꯒꯤ ꯃꯐꯝꯗꯨꯁꯨ ꯃꯌꯥꯝꯗꯪ ꯌꯦꯡꯍꯟꯖꯒꯦ ꯑꯗꯣ ꯃꯌꯥꯝ ꯑꯁꯤ ꯕꯣꯔꯒꯤ ꯃꯌꯨꯝꯅꯤꯀꯣ ꯑꯩꯅ ꯂꯥꯛꯆꯔꯤꯁꯦ ꯁꯣꯝ ꯃꯅꯤꯡꯗ ꯃꯥꯏ ꯆꯥꯛ ꯊꯣꯡꯉꯤꯕꯀꯣ ꯃꯌꯥꯝ ꯑꯗꯣ ꯉꯁꯤ ꯑꯅꯧꯕꯝ ꯁꯔꯃ ꯀꯦꯇꯔꯤꯡꯒꯤ ꯑꯩ ꯂꯥꯛꯆꯕꯅꯤ ꯑꯗꯣ ꯍꯧꯖꯤꯛꯁꯤ ꯕꯣꯔ ꯃꯌꯨꯝꯅꯤ ꯃꯌꯥꯝ ꯑꯎꯟꯄꯣꯠ ꯊꯤꯜꯂꯔꯦ ꯃꯌꯥꯝ ꯀꯣ ꯁꯤ ꯃꯣꯏ ꯑꯎꯟꯄꯣꯠ ꯊꯨꯡꯉꯔꯦ ꯁꯤ ꯃꯣꯏ ꯑꯎꯟꯄꯣꯠ ꯊꯨꯡꯉꯔꯦ ꯃꯌꯥꯝ ꯁꯤ ꯑꯎꯟꯄꯣꯠ ꯊꯨꯡꯉꯔꯦ ꯑꯁꯤ ꯕꯣꯔꯒꯤ ꯃꯌꯨꯝꯅꯤ ꯑꯁꯤ ꯕꯣꯔꯒꯤ ꯃꯌꯨꯝꯅꯤ ꯃꯌꯥꯝ ꯃꯤꯁꯦ ꯑꯝꯇ ꯂꯩꯔꯝꯗ꯭ꯔꯦꯀꯣ ꯑꯁꯤꯅ ꯃꯣꯏ ꯕꯣꯔ ꯂꯥꯛꯑꯒ ꯄꯣꯊꯥꯐꯝ ꯁꯤꯒ ꯂꯩꯔꯦ ꯁꯤ ꯕꯣꯔ ꯂꯥꯛꯑꯒꯅꯦ ꯍꯣꯔꯦꯟ ꯂꯨꯍꯣꯡ ꯍꯜꯂꯒ ꯕꯣꯔ ꯐꯝꯕꯒꯤ ꯐꯤꯗꯥꯒ ꯁꯤꯒ ꯂꯣꯏ ꯂꯩꯔꯅꯤꯀꯣ ꯃꯌꯥꯝ ꯑꯣꯀꯦ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯃꯌꯥꯝ ꯃꯥꯒꯤ ꯄꯥꯔꯇꯤ ꯃꯐꯝꯗ ꯑꯃꯨꯛ ꯑꯩ ꯆꯠꯂꯒ ꯃꯌꯥꯝꯗ ꯑꯩ ꯃꯤꯠꯌꯦꯡ ꯇꯥꯍꯟꯖꯒꯦ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯉꯁꯤꯁꯦ ꯏꯁꯩ ꯂꯣꯏꯔꯒ ꯑꯩ ꯂꯥꯛꯆꯕꯅꯤꯀꯣ ꯑꯍꯥꯟꯕ ꯃꯥꯒꯤ ꯀꯩꯅꯣ ꯀꯦꯇꯔꯤꯡꯒꯤ ꯑꯣꯄꯦꯅꯤꯡꯁꯤ ꯑꯝꯇꯪꯗꯤ ꯌꯦꯡꯖꯒꯦꯅꯀꯣ ꯃꯌꯥꯝ ꯀꯣ ꯑꯩ ꯅꯍꯥꯟꯁꯨ ꯎꯍꯟꯖꯈ꯭ꯔꯦ ꯌꯦꯡꯉꯨꯁꯦ ꯃꯌꯥꯝ ꯑꯅꯧꯕꯝ ꯁꯔꯃ ꯀꯦꯇꯔꯤꯡ ꯁꯥꯔꯚꯤꯁ ꯀꯣꯟꯇꯦꯛ ꯅꯝꯕꯔ 9864374094 ꯃꯁꯤꯒꯤ ꯀꯣꯟꯇꯦꯛ ꯅꯝꯕꯔꯁꯦ ꯃꯌꯥꯝ ꯀꯣꯟꯇꯦꯛ ꯇꯧꯕꯤꯌꯨ ꯑꯅꯧꯕꯝ ꯁꯔꯃꯒꯤ ꯀꯣꯟꯇꯦꯛꯁꯦ ꯃꯌꯥꯝ ꯐꯣꯟ ꯇꯧꯕꯤꯌꯨ ꯃꯌꯥꯝ ꯑꯄꯥꯝꯕ ꯃꯇꯝꯒꯤ ꯆꯥꯛ ꯏꯟꯖꯥꯡ ꯂꯣꯏꯅ ꯐꯪꯕꯤꯒꯅꯤ ꯀꯣ ꯑꯁꯤ ꯂꯨꯍꯣꯡꯐꯝꯗꯅꯤ ꯃꯌꯥꯝ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯃꯈꯣꯏꯒꯤ ꯃꯐꯝꯗ ꯑꯩ ꯆꯠꯂꯒ ꯃꯌꯥꯝꯗ ꯃꯤꯠꯌꯦꯡ ꯇꯥꯍꯟꯖꯒꯦ ꯃꯌꯥꯝ ꯃꯥꯒꯤ ꯄꯥꯔꯇꯤ
ꯐꯝꯗ ꯌꯧꯔꯦ ꯑꯗꯣ ꯄꯥꯔꯇꯤ ꯃꯐꯝꯁꯦ ꯀꯣꯟꯇꯦꯛ ꯑꯩꯗꯨꯒ ꯃꯤꯡꯖꯦꯡ ꯍꯟꯖꯒꯦ ꯁꯤ ꯄꯥꯔꯇꯤ ꯃꯐꯝꯅꯤꯀꯣ ꯑꯩ ꯁꯤꯒ ꯑꯃꯨꯛ ꯆꯪꯉꯦ ꯑꯁꯤꯒꯁꯨ ꯃꯥꯒꯤ ꯁꯝꯕꯨ ꯊꯦꯠꯂꯝꯕ ꯃꯌꯥꯝꯁꯤ ꯑꯃ ꯌꯦꯡꯕꯤꯌꯨꯀꯣ ꯑꯁꯤꯒꯁꯨ ꯃꯥꯒꯤ ꯕꯦꯅꯥꯔ ꯊꯦꯠꯂꯝꯕ ꯃꯌꯥꯝꯁꯤ ꯑꯃ ꯌꯦꯡꯕꯤꯌꯨ ꯀꯣꯟꯇꯦꯛ ꯅꯝꯕꯔ ꯃꯌꯥꯝ ꯑꯁꯤꯁꯨ ꯌꯦꯡꯕꯤꯔꯣ ꯀꯣꯟꯇꯦꯛ ꯅꯝꯕꯔ ꯌꯦꯡꯕꯤꯔꯣ ꯑꯩ ꯍꯧꯖꯤꯛ ꯄꯥꯔꯇꯤ ꯃꯐꯝ ꯆꯪꯉꯦ ꯑꯗꯣ ꯄꯥꯔꯇꯤ ꯃꯐꯝꯗ ꯃꯥ ꯆꯥꯛ ꯏꯟꯖꯥꯡ ꯂꯣꯏꯔꯕꯅꯤꯅ ꯆꯥꯛ ꯏꯟꯖꯥꯡꯒꯤ ꯃꯊꯦꯜ ꯃꯀꯣꯏꯗꯣ ꯑꯩ ꯃꯌꯥꯝꯗ ꯃꯤꯠꯌꯦꯡ ꯇꯥꯍꯟꯖꯒꯦꯀꯣ ꯑꯗꯣ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯃꯣꯏ ꯄꯥꯔꯇꯤ ꯃꯐꯝ ꯌꯧꯔꯦꯀꯣ ꯑꯗꯣ ꯄꯥꯔꯇꯤ ꯃꯐꯝꯁꯤꯒꯤ ꯑꯩ ꯆꯥꯛ ꯏꯟꯖꯥꯡꯁꯦ ꯃꯌꯥꯝꯗ ꯑꯩ ꯃꯤꯠꯌꯦꯡ ꯇꯥꯍꯟꯖꯔꯒꯦꯀꯣ ꯃꯌꯥꯝ ꯑꯁꯤꯅꯤ ꯆꯥꯛ ꯁꯤ ꯆꯥꯛ ꯀꯣꯔꯐꯨ ꯑꯃꯁꯤꯗ ꯂꯩꯔꯦꯀꯣ ꯁꯤ ꯃꯣꯏ ꯆꯥꯛ ꯀꯣꯔꯐꯨ ꯑꯃꯁꯤꯗ ꯂꯩꯔꯦ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄꯀꯧꯔꯤ ꯍꯥꯏꯒꯗ꯭ꯔꯥ ꯃꯣꯔꯣꯛ ꯕꯣꯔꯥ ꯍꯥꯏꯇꯥꯔꯦꯀꯣ ꯑꯁꯤꯅ ꯂꯩꯔꯦ ꯈꯔ ꯀꯦꯞꯁꯤꯀꯦꯞ ꯑꯃꯁꯨ ꯂꯩꯔꯦ ꯑꯁꯤꯅ ꯉꯥ ꯊꯣꯡꯕꯅꯤꯀꯣ ꯉꯥ ꯊꯣꯡꯕ ꯑꯁꯤꯅ hawai thongba asina maring ha ta hangu maring kha ngau sina sina maring kha ngau ko maring kha ngau bai se nga maring kha ga kobi bina ta bi ngau ba ko hoi khamen ne alu ne adoga mix to ade somdana chak lei de और पासिनो को पूरे लई chak njang siga lei asigana irom ba lei de asi irom ma se jong chak ka alu ga pulai ga adagadi phadigom na mathel ha ba हजी अखोई अनुभव शर्मा कैटरिंग की चांग से कंप्लीट ऑलरेडी लोरे को मैम हजी पार्टी की मी लाकत ngaire ado ngasigi अखोगी शर्मा की चांग आम थोंग को अखोगी एगा कसार की वना हारेगे ममिंग चलबा मैम ऑल कसार अखोगी लखीपू उधाबन चिंगबा सिलचर मंग दछु ममिंग लेरबा एगा मतनी अमदना अखोगी जिरी की एगा मसु जावरे ado ai मैम दा अखोई एगा वहाई मतंग थम असिना अखोई उधाबों की एगा नि asina ko ega changyang thumre jana myana sakhang ba udhabungini asina ko jirige ga hare krishna ado ega da ai wahai amta hangjege ngasi akhoge kasar korkang digi ko anu bam catering sharma gi service maki ngasi first opening che ado ngasi ega na lakpi dana maki changyang se ega no honabi bane ko ado na ega da ina hangjeni se maki sai thongi ba changyang mayam chawi haunu ba thum honari ba che akhoi nga thong bu siga ega na ngagi mahause kamana haidi ha nga se khoi ngau lu raga mahi hapaga nga hakudumi ba madu ngagi mahause kamai loguduno nga se mahi se matum je kamana kam matam da hapaga ngagi mahau ogadap se eganam tang haibiu somda sengna fajana hauna thonge yana khalaga di ega somda hinjang se fajana mari munna phutba mari munna phutlaga phutpada matam se kara hena changal miu phutpa matam helingai gi hinjang hawge test hengale phutpada leire wari bu duna nga mahi se mari munna phutle hairuga kainhangda mayai werap tu nga se thada nga hak phutmina raga ready da oi ba yar aduga sagi nga gi mahause ega ji haibi he ko phutpa mari mun phutling nga mahau hele adu nga si mahau si ga marui se karam matam da hapagana nga si mahau inter si hen ba marui di pungol loraga hapkadabni pungol loraga marui hana hapsala di marui gi mai gi sen se loi mang hoi adudi ega na ngasi ji lakpiraga akhoi udhabong ge ega su lakpire nungphau ge ega su lakpire mam khongbi bese akhoi ge nongna tawjori ba akhoi ge bhamon su magi brahmoni na ming pamja akhoi na dum ega macha thum haire ko ikha ge ne akhoi Rajiv Sharma gi maki maming asing Rajiv Sharma kaure do maki maming asina Anubam catering Sharma catering service haibani masi maki matang da ega na kari wai myam thamning yam ta haibiu Sharma gi maki catering se ega na myam phamda kari haining ba support obo khopagi matang siga ahamba ngasina ahamba hobani adugo matung ta basu seba mayam tawrakini na khanje aduga sigagi su ngasi phangiba item che sigagi su hena item mayam puthoga mayam gi seba amtang pina tawjaramge ana khalle thank you Rajiv Sharma da su thagali nauna puthok se akhoi bamun mayam gi mase amorom da laibak phawani chumi hojikan di sagi changyang thongbo ko sebari sebi wakhalakpa ko mari koli waiba ko mathau tarakpa asino mathau tararo waiba ko se mang loina purakadom na ba akhogi luhong butante soradha karma gi maitar ponu ponu oresu ega ko mase asina akhoi udabung egani mayam se kangbi ra ba dum ba akhoi gai changyang thum akhoi gai pakora ameksu akhoi gai singju hari mi akhoi ne soraka mai sei jakbada ega singju kita hapyo kaina akhoi ne ega de bhaije ko adana akhoi ega su free mal jam tina bhai tare akhoi jiri ga si su changyang thong de myam khang ne mi pakora thong ado akhogi catering sigi winner अखोगी राजीव शर्मा तो आइना राजीव शर्मा दा अमतंग म्याम फमदा वाहि अमतंग थमसी होय होय फ्रमजरी म्याम फंगा पो असी आइना अखोगी भामुनगी आई समा आइगा मचामनी भगवत तौरी होय गर पुराण से पाए होय अदा अमा ईश्वर की सेवा संगी आई सोंदा करी हायदा अखोगी हजिकान की
ꯁꯦꯕꯥꯔꯤ ꯍꯥꯏꯔꯦ ꯂꯩꯇ꯭ꯔꯦ ꯑꯃꯕꯨ ꯂꯩꯇ꯭ꯔꯦ ꯑꯃꯅ ꯀꯦꯇꯔꯤꯡ ꯍꯥꯡꯉꯛꯄꯗꯒꯤ ꯕꯥꯃꯣꯟꯁꯤꯡꯒꯤ ꯍꯥꯏꯗꯤ ꯆꯥꯍꯥ ꯁꯤꯡꯂꯨꯞꯀꯤ ꯅꯨꯡꯉꯥꯏꯖꯕ ꯆꯥꯎꯝꯕ ꯈꯪꯗꯦ ꯂꯨꯍꯣꯡꯕ ꯈꯪꯗꯦ ꯑꯩꯈꯣꯏꯒꯤ ꯁꯣꯁꯇꯤ ꯈꯪꯗꯦ ꯄꯤꯕ ꯀꯔꯃꯒꯤ ꯑꯣꯏꯔꯁꯨ ꯀꯥꯏꯗꯦ ꯕꯥꯃꯣꯟ ꯒ꯭ꯔꯨꯞ ꯆꯥꯛ ꯊꯣꯡꯕ ꯃꯩꯇꯩꯒꯤꯅ ꯆꯥꯂꯨꯛ ꯊꯥꯕ ꯏꯁꯤꯡ ꯆꯦꯟꯕ ꯀꯨꯂꯤꯒꯤꯅ ꯂꯨꯈꯥꯛ ꯁꯦꯡꯕ ꯑꯗꯨ ꯑꯣꯏꯅ ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯁꯔꯃꯥ ꯀꯦꯇꯔꯤꯡ ꯑꯩꯅ ꯍꯪꯖꯔꯤꯅꯤ ꯃꯌꯥꯝꯅ ꯄꯦꯟꯕꯤꯗꯨꯅ ꯍꯔꯥꯎꯃꯟꯗꯨꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤ ꯁꯦꯕꯥꯁꯨ ꯐꯪꯖꯕ ꯑꯣꯏꯖꯒꯦ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯀꯣ ꯑꯩꯈꯣꯏ ꯃꯩꯇꯩ ꯂꯩꯕ ꯃꯩꯇꯩ ꯄꯨꯝꯅꯃꯛꯅ ꯀꯣꯟꯇꯦꯛ ꯇꯧꯕꯤꯌꯨ ꯑꯁꯤꯅꯦꯕ ꯅꯪ ꯍꯥꯏꯖꯔꯤꯁꯦ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯖꯒꯦ ꯑꯁꯤꯅꯦꯕ ꯀꯣ ꯍꯣꯏ ꯑꯗꯣ ꯑꯩꯒꯤ ꯕꯦꯅꯔꯗꯁꯨ ꯑꯩꯒꯤ ꯅꯝꯕꯔ ꯊꯤꯖꯕꯅꯤ 9864374094 ꯍꯥꯏꯅ ꯅꯝꯕꯔ ꯊꯤꯖꯕꯅꯤ ꯑꯩꯈꯣꯏꯅ ꯑꯩ ꯋꯥꯁꯨ ꯀꯌꯥꯝ ꯉꯥꯡꯕꯗꯤ ꯍꯩꯇꯦ ꯑꯗꯨ ꯃꯔꯛꯇ ꯑꯩꯈꯣꯏꯒꯤ ꯏꯌꯥꯝꯕ ꯇꯥꯃꯣꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯥꯎꯅꯦꯅ ꯈꯟꯅ ꯂꯥꯛꯇꯅ ꯑꯩꯒꯤꯗꯃꯛꯇ ꯉꯁꯤ ꯑꯦꯗꯚꯔꯇꯥꯏꯁꯃꯦꯟ ꯇꯧꯖꯔꯤꯁꯦ ꯑꯩ ꯉꯝꯈꯩ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯇꯥꯃꯣꯕꯨ ꯃꯌꯥꯝꯅꯁꯨ ꯃꯥꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯍꯟꯅ ꯊꯦꯡꯛ ꯌꯨ ꯁꯔꯃꯥꯒꯤ ꯚꯥꯏꯁꯤ ꯇꯥꯔꯦꯀꯣ ꯃꯌꯥꯝ ꯃꯥꯁꯦ ꯋꯥ ꯉꯥꯡꯕ ꯈꯤꯇꯪ ꯍꯥꯏꯗꯤ ꯉꯥꯡꯕ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯕ ꯋꯥꯠꯄꯀꯣ ꯉꯁꯥꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯍꯥꯟꯕꯅꯤꯅꯀꯣ ꯑꯗꯣ ꯃꯌꯥꯝ ꯏꯆꯤꯟ ꯏꯅꯥꯎ ꯁꯤꯒꯤ ꯑꯩ ꯏꯅꯥꯎ ꯔꯥꯖꯤꯞ ꯁꯔꯃ ꯀꯣ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯣꯜ ꯀꯁꯥꯔꯗ ꯂꯩꯕꯤꯔꯤꯕ ꯃꯩꯇꯩ ꯄꯨꯝꯅꯃꯛꯅ ꯀꯣ ꯑꯗꯨꯒ ꯑꯩ ꯀꯩꯒꯨꯝꯕ ꯃꯌꯥꯝ ꯍꯥꯏꯖꯒꯦ ꯑꯩꯈꯣꯏꯒꯤ ꯔꯥꯖꯤꯞ ꯁꯔꯃꯒꯤ ꯀꯦꯇꯔꯤꯡ ꯇꯧꯗ꯭ꯔꯤ ꯃꯃꯥꯡꯗꯁꯨ ꯀꯣ ꯃꯥꯁꯦ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕ ꯍꯥꯏꯗꯤ ꯌꯥꯝꯅ ꯍꯩꯕ ꯀꯣ ꯑꯃꯁꯨ ꯃꯥꯒꯤ ꯄꯣꯛꯄ ꯄꯥꯕꯨꯡ ꯃꯤꯡ ꯄꯟꯖꯕꯗ ꯑꯉꯧꯕꯝ ꯑꯩꯒꯥ ꯏꯕꯣꯇꯣꯟ ꯁꯔꯃ ꯍꯥꯏꯔꯤꯕ ꯑꯩꯒꯥꯁꯤ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕ ꯌꯥꯝ ꯍꯩ ꯑꯩ ꯅꯍꯥꯟꯃꯨꯛꯁꯨ ꯑꯍꯥꯟꯕ ꯃꯣꯕꯥꯏꯜ ꯚꯤꯗꯤꯑꯣꯗꯁꯨ ꯍꯥꯏꯖꯈ꯭ꯔꯦ ꯃꯌꯥꯝꯗ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯑꯩꯒꯥ ꯏꯕꯣꯇꯣꯟꯅ ꯊꯣꯡꯕ ꯆꯥꯛ ꯏꯟꯁꯥꯡ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯥꯎꯔꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯍꯥꯎ ꯇꯦꯁ ꯂꯩꯅ ꯊꯣꯡꯉꯤ ꯑꯗꯣ ꯍꯧꯖꯤꯛꯐꯥꯎꯁꯨ ꯃꯥ ꯑꯍꯜ ꯑꯣꯏꯔꯕꯁꯨ ꯀꯣ ꯑꯩꯈꯣꯏ ꯀꯅꯥꯒꯨꯝꯕ ꯃꯉꯥꯅꯤ ꯆꯥꯛ ꯆꯥꯕꯒꯨꯝꯕ ꯀꯔꯤꯒꯨꯝꯕꯁꯦ ꯃꯥꯒꯤ ꯄꯥꯕꯨꯡꯁꯦ ꯍꯦꯛꯇ ꯃꯌꯥꯝꯅ ꯍꯦꯛꯇ ꯀꯣꯟꯇꯦꯛ ꯇꯧꯋꯦ ꯉꯁꯥꯏ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯃꯍꯥꯎꯁꯦ ꯑꯗꯨꯅ ꯉꯁꯥꯏ ꯑꯩꯈꯣꯏ ꯖꯤꯔꯤꯒꯤ ꯑꯩꯒꯥꯅ ꯎꯗꯥꯋꯟ ꯑꯩꯒꯥꯅ ꯍꯥꯏꯕꯤꯗꯨꯅꯤ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕ ꯑꯁꯤ ꯃꯔꯩ ꯃꯨꯟꯅ ꯁꯧꯕ ꯃꯔꯩ ꯃꯨꯟꯅ ꯐꯨꯠꯄꯀꯣ ꯑꯁꯤꯅꯤ ꯃꯌꯥꯝ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯃꯣꯏ ꯄꯥꯔꯇꯤꯒꯤ ꯃꯐꯝꯁꯦ ꯑꯩ ꯑꯝꯇꯪ ꯌꯦꯡꯍꯟꯖꯒꯦꯀꯣ ꯑꯩꯒꯥ ꯆꯧꯔꯦ ꯑꯁꯤꯅꯤ ꯃꯣꯏ ꯄꯥꯔꯇꯤ ꯇꯧꯐꯝꯁꯦ ꯑꯁꯤꯒ ꯂꯩꯔꯦ ꯑꯗꯣ ꯃꯤꯗꯤ ꯂꯥꯛꯅꯗ꯭ꯔꯤꯀꯣ ꯑꯩꯁꯨ ꯍꯜꯂꯅꯤ ꯑꯁꯦ ꯃꯣꯏ ꯄꯥꯔꯇꯤ ꯗꯤꯅꯔ ꯇꯧꯐꯝꯁꯤꯒ ꯂꯩꯔꯦ ꯃꯣꯏ ꯌꯥꯝ ꯐꯖꯅ ꯇꯧꯔꯝꯃꯦ ꯑꯁꯤ ꯁꯔꯃꯥꯒꯤꯁꯦ ꯑꯗꯣ ꯃꯌꯥꯝ ꯏꯆꯤꯟ ꯏꯅꯥꯎ ꯅꯨꯡꯁꯤꯔꯕ ꯏꯔꯝꯗꯝ ꯂꯩꯕꯤꯔꯤꯕ ꯀꯁꯥꯔ ꯂꯝꯗꯝ ꯂꯩꯕ ꯏꯆꯦ ꯏꯆꯟ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯨ ꯁꯔꯃꯥ ꯀꯦꯇꯔꯤꯡꯒꯤ ꯁꯥꯔꯚꯤꯁꯁꯦ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯀꯣ ꯃꯌꯥꯝ ꯀꯣꯟꯇꯦꯛ ꯇꯧꯕꯤꯌꯨ ꯑꯁꯤꯃ ꯍꯥꯏꯖꯒꯦ ꯑꯁꯤꯅꯤ ꯃꯣꯏꯁꯦ ꯃꯤꯗꯤ ꯂꯥꯛꯅꯗ꯭ꯔꯤꯀꯣ ꯑꯁꯤꯅ ꯉꯔꯥꯡ ꯂꯨꯍꯣꯡꯕꯅꯤ ꯑꯗꯨꯗ ꯉꯔꯥꯡ ꯂꯨꯍꯣꯡꯕ ꯉꯁꯤꯅ ꯃꯣꯏ ꯗꯤꯅꯔ ꯄꯥꯔꯇꯤ ꯂꯩꯕꯀꯣ ꯑꯁꯤꯅꯤ ꯃꯣꯏꯒꯤ ꯄꯥꯔꯇꯤ ꯇꯧꯐꯝꯁꯦ ꯁꯤꯒ ꯂꯩꯔꯦ ꯀꯣ ꯑꯗꯣ ꯑꯩ ꯃꯈꯥ ꯑꯃ ꯆꯠꯊꯖꯒꯦ 오케이 mayam ado ko samane ko mai changyang che maki hincha nga thumba amepi taste to bagi ai gonna pire ado mayam dang yemine siko mahau se se mayam ung se singa matuni ko mai nga se singa se ai amtang mai nga se asini mang si thunga nga se pai matuni nga se momo laure mai nga se ko sage jiri ge gan haiba nga se mari munna phuppa mchangi hai man ko mari munba margedi hinjang sagi machu thakpagi matam duno jage asini mai nga se ko aduge mo salad su le ka mayam se asai salad na chitha jo asi salad su makhan ohun mang le se ko til ho le re gajar le re mai thabi le re masi mama ki hadi catering gi order to ruba miu du gi matung ina ma ki salad su bi mitra chumra atai mathen su am jaung ne ba sika thaya ma magi contact matung ina ma mai contact matung ina ma asai na se ma mai contact matung ina salad su phangani sine ba ngasi contact one di item ahum sine ba ko adu mayam ase somai nga se mayam ko aina su nga sing je yam pamje adu somai nga se mayam ko ai mek taste to ko mayam wow yam hawe mayam yam hawe mayam si mayam hawe asina hawai thongmani ere asina amepi simana siche alu ne pulai ne mari jong chak ne phajigom ne ko yam hawe ngsai egana haibi re nga si thong tar mari mun mam changai phupum changai ko phup aduna oi nga si maroi manum su nang si yang ko aduna nga se yam hawe ro ai yam taste to nga si gisna o isne ko ma yam hawe ba okay mayam ado si bichinau ayam ka na hijage
ꯑꯩꯈꯣꯏꯒꯤ ꯑꯅꯧꯕꯝ ꯁꯃꯥ ꯀꯦꯇꯔꯤꯡ ꯁꯥꯔꯚꯤꯁ ꯁꯤ ꯃꯌꯥꯝꯅ ꯏꯆꯤꯟꯅꯥꯎ ꯀꯁꯥꯔꯦꯝꯗ ꯂꯩꯕ ꯏꯆꯤꯟꯅꯥꯎ ꯃꯌꯥꯝꯅ ꯀꯣꯟꯇꯦꯛ ꯇꯧꯕꯤꯌꯨ ꯑꯣꯔꯗꯔ ꯇꯧꯕꯤꯌꯨ ꯑꯗꯣꯝꯗꯣ ꯑꯄꯥꯝꯕ ꯆꯥꯛ ꯏꯟꯖꯥꯡ ꯂꯣꯏꯅ ꯐꯪꯒꯅꯤ ꯀꯣ ꯂꯨꯍꯣꯡꯕꯇꯅ ꯑꯦꯅꯤ ꯉꯁꯥꯏ ꯃꯥ ꯍꯥꯏꯈꯤꯗꯣ ꯁꯣꯏꯁꯇꯤ ꯑꯣꯏꯔꯕꯁꯨ ꯇꯔꯄꯨꯟ ꯑꯣꯏꯔꯕꯁꯨ ꯁ꯭ꯋꯥꯗ ꯀꯃ ꯂꯣꯏꯅ ꯐꯪꯒꯅꯤꯀꯣ ꯃꯌꯥꯝ ꯑꯣꯀꯦ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯑꯩ ꯁ꯭ꯋꯥꯏꯁꯤꯒ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯁꯤꯟꯖꯒꯦ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯕꯥꯏ ꯕꯥꯏ